Manipur Lengaki Education, Law and Legislative Affairs Minister Thaunazam Basanto Kumar gi mideng makhada haksangi phibam mimanadrba amadi aloirba singda tangai fadab et amadi excessive device sing yenthokpagi thorang mangarang naure panthobi community hall da pangthokre ADIP amadi RVY scheme gi makhada Manipur Lengaki Social Welfare Department amadi Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Tagil Infalga punna khusam sinduna ahaloirba sing yauna mioi chama kunthra hembada screening tawduna makhoi makhoi gi nungaitaba sing khangdokbaga loinana mathau taba et amadi assistive device sing yenthoknaba khangdoktuna register tawki Wakfa Board ki makhada laiba Taswidul Quran Manipurna Lauba Denyat Primary Course Living Certificate Examination lisingani kumari kumungagi fall ngasi ngarang lauthokre exam asida Manipur pumbagi oina lilong Tharaurok ta laiba Abdul Qadir Maktab ki mahiroi Miss Asma Banu apokpa MD Habibur Rahman ahanba lilong haurebi Samrukong Mayai Lekai Maktab ki mahiroi Punrei Mayum Nasima apokpa Azad Khan ani suba amadi lilong haurebi turel ahanbi ubak thongda laiba Talimul Quran gi mahiroi Nafisa Sultan apokpa MD Razauddin na ahum suba position takre Barikha fall lauthokpaga mari leinana lilong khunau da laiba Taswidul Quran Manipur gi head office da ngarang pangthokpa thoram da TQM gi administrator Maulana Hafizuddin Kusmi President Maulana Jairur Khan Nadwi TQM gi Sovai Hafiz ki headmaster Maulana Jairur Rahman Kusmi Children Maktab ki headmaster Maulana Abdul Hamid TQM gi Ustad Maulana Sakir Ahmad Amadi Masturat Maktab ki principal MD Quran Rasid na mathang sina athoiba mitung thormapu amadi akhana mitung singoina sarwyakhi athoiba mitung lengi warolda Maulana Hafizuddin Kusmi na hai parikha gi falasi Taswidul Quran Manipur gi head office amadi masa masagi branching da hayeng dagi yengba yargani haiki Kumza lising amaga chamapal humpuma thoigi matungda lakpasing khangdoglaga maramda halan khinaba Manipur lenganga honaribasida hanadaki leibasingna jingnaba pokpiganu haina lamai kendra gi MLA ke chibomsana fongdokre wafamasi Tuition 5 Youth Development Rising Club na haukiba January 10 dagi Tuition 5 sanabungda chatharakpa Nongmaiching area Chingtam Unity Sports Meet loisinbagi thoramda phongdokhibani thoramadуда Telauchana Saijang ZP Jila President Member Amom Jamini Tuition 5 gi chief SH Nisosian Kharam Laikot Com Village ki Chief M Thangso Com Tuition 5 Baptist Church ki Pastor Thangnel Chung na chingba sarugyakhi tharomadu kamari lainana MLA Bomsana makha tadun hai ngasi ngarang lusinba sports meet asina gelhongai dagi laiminaraklaba furup khuding nungsi lipun sagat pada achabu mateng oigani furup kayana khundaminariba landam asi tangdu laitana lairabadi punan nuaina hingminagani tongan tongan ba furup singi marakta muknaba thoktuna tangdu laitadaba fibam amma lakpada aikoi punna awaba mayoknagani hauji Manipur da thokliba tangdu laitadaba fibam asi thorakpagi maram mayamna manungda laingakna kumja lising ama sapang panthogi matung lakpa sing khangdolaga maramda halan khinaba honarubadagi mitop singa lana sandrotuna aikoi masialgi marakta singchep thajilak pasisu fibam asi oirakpagi maruoiba maram amor oiri maram asina lamdam asida hanadagi lereklaba mitei naga kuki pangal yauna tongan tongan furup singna atokpa lamdagi furup mane haiduna lamdam asida aini wangmada changlakpada ayaba piroisi haiki Hauja lenga ki school amada science ki oja oiduna mahiroi singbu lamjing lamtak piriba Thobal district ki manungchana leiba hiro part 2 maya lekai dagi ningthogjam anjit pathau mangang na iba wari macha gi lairik amaga sairing gi lairik amaga punna lairik ani ngarang hauna bi matung ina phongkhre
एन चावी मेमोरियल स्कूल की तरासुब मपोंग नुमित पालन थोरंग मरी लेना पांगथोकपा लाइक फोंग की थोरम अदुदा DMU की प्रोफेसर सु ओइरिबा मणिपुर साहित्य परिषद की सेक्रेटरी डॉक्टर एलांगबम प्रियोबर्टन अथोइबा मिथुंगलेन अमदी ज्योतिष आचार्य नव्य कर्णम थोकचोम इबोचौबना थोरमा पोइना सरुग याखी ngasi ngarang phongkhiba wari macha gi lairik aduna lamphang naruraba lambida haina mingtholi aduga seringi lairik aduna igi manglan haina mingtholi sangairaba aiba texam rameshwar miteina wari macha gi lairik adugi maramda marik chumna wangangki aduga dalit sahitya academy new delhi gi national secretary Dr. Y. Mahendra Kumar na sairingi lairik adugi maramda wangangki thromaduga mari lainana athoy mitungi warol piraduna Dr. Elamam Priyobertana haikibada lairik iba haibasi aina uriba khunai gi masak adubu uthokpani adubu laingaki employee ama oiba haibasi ningtamna ibadi ngamdabani ngasi anjit mangang su mahakna igi khanba kaya su khara ningtamna iba ngamloi tawba mande adubu ngasi mahake lairika sina tungi haurakliba aiba singda yamna chawna kanaba kharadi soidanamak fangallagani haibagi thajaba thamki Laglabi January 16 ta pangthokadoriba India gi 63 suba Republic Day tharunga mari lainana District Child Protection Unit Thawbalna district asigi manungda laiba children homes singda chana thakna polam singyan thokre Thawbal district ki Wangbal da laiba Rural Voluntary Services na chalaiba Ningol Sanglen da pangthokwa chamba thoram amada Lilong Subdivisional Officer oina thawpuriba Arvin Henglem amasung District Child Protection Officer Salam Robindrona hongi angang singda chana thakna polam singyan thoki achamba thoram aduda sarugya khiba Arvin Henglemna homda lairiba angang singda makhoigi tungi punsida matik chaba mi amam oiba ngamnaba pandam ama thamduna kanna honagadabani laiminariba ngang khudingmak nungsi chanana laiminagadabni haiba wafam thamki Bhutan All Sports Games Federation amadi South Asian All Sports Games Federation na sinduna chaliba tha asigi kumathoi kumdoi fawa tara fendingling hall fonsol soling Bhutan da pangthokiba manga sub international games lisingani kun manga da sarug yaduna Manipur dagi India gi team da yawruba official amadi badminton event gold medal lorglaba sanroi ani ngarang Beauty Kendraji International Airport Imphal thunglabaga loina nami imung manungi mioi sing taramno khre panbu yabadi manga sub international games lisingani kun manga sarug yaruba SAAS GF ki GM Jit Khuman Chada Best Technical Director International Award Supi dun ikai khumnarak khre hairi Ngarang nungthil punga mata matamda Jirbam High Secondary School da Manipur Government Services Federation Jirbam Branch ki President KH Indi Kumar Singhana mifam pu oiduna executive body gi oiba mifam pangthokre ngarang gi mifam na chadiba thasi kunda Jerio Bisnupur da Manipur Government Services Federation gi General Secretary Prujit Lariki Yambam Treasurer A Indubala Devi Executive Member Santibala Devi Sanaton Devi Amadi Manipur Government Higher Secondary School Lecturer Welfare Association gi General Secretary K Heroz Chinga yauna Manipur State asigi employees singna new pension scheme gi wafam yauna tongan tongan ba agenda gi khana nainaba mifam yawba chatpada matam da gari accident thoktuna hauji aruba film da sija hospital like anadna laiba asida aikoi gi lusingbi singbu athuba matamda na Hanaba haiduna mifamna minute ama leptuna mapugi mafamda thawni jakhi loina laibak thiba thodok asigi damak jiribamda laiba government employees singna angamba selgi mateng pangbinaba haiba warep silauki matungda government employees singna hauji thengnariba service ki matangda April 13 da Delhi da protest tawbugi khongjang aduda Jiribam district ki su saruk yaba haina warep lauki ngarangi mifamatu da advisory Jinkham Dhirendra Singh General Secretary L Phantomas Singha yauna member Singh Sarugya ki